Iramdam ipaw YouTube channel miyang tabiri punong putaram na okjari ngasi phongkhiba tongan ba pawche singdagi maruoiba paw khara pathokjari MLA Y.Khemchand na Litanda Leiba Kukigi singi rilek pem ta chattuna Awa Nungai pukmen pawmen nakhre Kukigi zo singi rilek pem ta changduna awat apayang sinba maitai MLA singi marakta Y.Khemchand na ahanba oire Sahi ohum pharaklaba Manipur gi irangda ahanba oina MLA Y.Khemchand na Kamjong district ki manungchan Litanda Kukigi zo singna lanjena duna lairiba relief camp ta chattuna awa ana pungmen pawmen nakhre nakal ani na matam kuina mukna duna lakhraba matung maitai MLA singi maraktagi singjamai SG MLA yumnam Y.Khemchand na ahanba oina ngasi lanjena riba Kukigi zo singi mioi singna lairiba Litan gi sarai khongda hangba relief camp ta chattuna lanjena raba singa unaduna makhoi awa na pawdam ta khibaga loinana oiba phibam sing yangsen khibani punna Kukigi zo mioi changwa manga leiba relief camp aduda MLA yumnam Y.Khemchand na lanjena raba singda wari watai sanakhi khongchat aduga mari lainana MLA yumnam Y.Khemchand na hai mukna ba haiba simalengbe mafam kaya da su thoklibani adubu aikhoi masen gi mukna bana state asigi chakho thorangi thabakta akaiba ohelakani aikhoina haujik soikiba sing asina tungi mirol na waga doribani wari watai sana baga loinana pen da tathokta sin tongnaduna thongmana na chawkhotpa Manipur ama ohelase haikhi relief camp aduda leiba lanjena riba mioi amana phongdokhibada relief camp ta leirakpa matam kuire yumda hanjilaga hanagum mahausa gi ponsida lanjena riba singbu yumda hanjilna bahona biyo haikhi MLA gi khongchat aduda pungyar esida BJP gi merep oikibo hoping san simre ADC ukrul gi hanagi caretaker chairman Mark Luithing amadi ukrul amasung pungyar gi BJP gi lusingbi kya soloinakhi Relief camp ta leiringai dadi migi yumda thabak surga paisa khara talami adubo hauji yumda hanjin badagidi security force na nungthil pung taruk nangnana ba LAKKADBA haina akanba instruction piri thabak suba chapangam khidra haibasi makhogi achobo wahang oibaga loinana lanjena ruraba matung yumda hanjillabi IDP amana phongdorpa wafam sing taminasi aina pokchabi icha ahum mari se aina water bon sida pot olaga nomagi khati phangakpaduna cheng walaga Kota ani ga wale tukan lagi. Aduh wow kalau buat tu kemati nungai jadi ay tukan ma pojina ingon hai nungai nung ting kari ki kota ani wan benuai ay hai kau pasadi kona dapat ki wan beneba. Aduh ga aku ni ena ba matam sida magi so hayang ki thaname ay so hayang ki thaname enara ka wala ga aku yola ka sar paneba. Tihingna aduh iwana lai paneba. Aku ina lakpa matam sida La like the banana Aduka that they are quite lupanto is a pang of the center, among the center, I go quick to Walla put again. It's asking the pizza whenever. No more kid, no chicken chamber, kilometer piano, when you to water, what we didn't water from Locha percent. Machida go center, him whenever. You the somebody get the automatic Nungai, automatic Harawi, Chigai, I in the lady never. Me, you do the yum to the I see Niger about I. That's not the infant Mapamanini and Salibase. Ado aina chatpa matam jira moi gi yum do adan badu ubada aina khale moi na sariba hawba mayam do aina yum da halakpa matam da ai sara ai ado kimatik sadi sai moi gi saba phangba moi gi ate adong mayam do ko adu aina yum da isa sing da sara moi khan da leli kem do bukari kayam hauna saramni ado aina khaga isa sing ji yo ga lerak paneba adubu moi kanagumba manadi leli kemdagi aremba khara charaga leire aibacha aigi thamoi da chengna ta chai adubu aremba cha moi yo amuktang chabi oba ai moi yumdu ai lege ba ai haining bane ba adubu ai mi ga ai ga pes tawraga khatna ba ai pamja de ba al matam sina aduga isa chu chokchile ai ba da du chokchin ba ise duna changna pa matam de kayam da nungai ni adu ma punchi sangoi tajabi matam da adu matik akhoi nungai jere aduga Bishnupur district ta leiba Bishnu temple yokatna thamnaba MP lesembana parliament ta taksinkre Manipur gi Bishnupur temple ningthina ngak senduna thambina ba MP lesemba sana jawbana parliament ta taksinkre Manipur gi Imphal city dagi kilometer 13 lom tamak chalaga leiba Bishnupur district ta leiba miyamna brick temple hairga sukhangna ba Bishnu temple bu miyamda paksana khanghanna ba ningthina yangsenbina ba amadi ngak senduna thambina ba Rajya Sabha gi MP ningthau lesemba sana jawbana parliament ta taksinkibani
ngasi famkhiba parliament mifamgi 0 hour ki matamda Vishnu Temple gi wafam asi pukatladuna MP Ningthau Laisemba Sana Jawbana hai Manipur gi Imphal City da kilometer 13 lomtamak chatlaga leiba Bishnupur district haiba mafam asida leiriba miyamna Brick Temple hairga su khangnaba Vishnu Temple asi state asigi khwaidagi liro laisang singi manungda ama oiri laisang animak Lord Vishnu da kathoklaba laisang amani loinana laisang asi kumja lising amaga chamri humputret tagi lising amaga chamanga nipan AD fawba Manipur gi Ningthau oina pankhiba kyambagi matamda sakhi Ningthau kyambana yumthangnaba leiba Upper Barma dagi Ningthau sangi mafamdagi Vishnu emblem ama phanglaba matungda laisang asi sakhibani haiki MP na makha tana hai laisang asina Manipur gi oina India government ki Archaeology Survey of India ASI gi makha da leiba amatangairba protected historical monument amasu oiri laisang asigi mong matau asi Bengali hat ki mong matau sek amadi sunu surkhi ga loina sabani laisang asigi manunggi saruk asi apikba square oiba ka asi meter ani oiri laisang asigi changphamna chawrakna meter ani ga 10.13 meter sangwa amadi meter amaga 10.1 meter pa I laisang asigi top mong matau hairgadi mathaki saruk asi corbolet rupna kuppa asini hairiba laisang asi sabagi mong matau asi Burmese amadi Bengali laisang animaki mong matau loduna sabani haiba ulli asigumba makalgi tanglaba historical monument asida ASI na henna miyang changhaningi masibu promote tawnaba amadi malem pumbagi lamkoiba tourist singi punging sumhatnaba permanent caretaker chawkidar amadi gardener na chingba thamduna ningthina semhanba mathok tai laisang asina Manipur da Hinduism changlakhiba matam amadi state asina yumthangnaba lebak singa yamna close oiba cultural relations sing share tawnai haiba ulli haiba wafum thambaga loinana monument asigi matangda miyamda pak sana khanghanna ningthina yangsinbinaba amadi yokhatuna thamba amadi atai atoppa mari leinaba mamal leiraba ningthiraba posaksing hapsilaba matam adu khaktada laisang asigi asengba puari culture value amadi maru oiba sing adu mayek sengna khangmungamgani haiba wafam sing thambaga loinana laisang asima ningthina yangsinbibaga loinana yokhatuna thambinaba MP na house ki khutangda India gi lengak taksin ki President Draupadi Murmu gi Manipur khongchat ka mari leinana Corcom na toten shutdown LAOTHOKLE India ki President Draupadi Murmu gi Manipur khongchat boycott tawbaga loinana lona thingkhraba Corcom na December 13 gi nungthil pung amadagi horaga mahakna Manipur da leiriba matam phawba state asigi mapam punamakta total shutdown LAOTHOKLE lona thingkhraba Corcom gi media coordinator M Henna Thadork Pacharul amana hairibana chaliba lising ani kungamanga December 13 da India ki President Draupadi Murmu na Manipur kanglai pakta laktuna tha asigi 12 da pangthokadaba nupilan gi thoram da saruk yaga dawri hairiba khongchat asi lamdam asida ingtappa chawkhatpa purukna banate mahakki thausil amasung proxy warna kanglup masenungsina handaduna kangkhong sairba lamdam asibu henna phibam sokhanduna makhoi gi loilam mara chelhannaba marulaiba khongchatni maram aduna Draupadi Murmu gi Manipur khongchat asi Corcom na kandem tawbata natana boycott su tawre haiki haukiba September 13 da India ki Prime Minister Narendra Modi na Manipur da laklambadu higai wa tawbagi mahi kyam phanglabagi yengba laklambani India lengak maru aina Gujarat macha Narendra Modi amasung Amit Shah anigi thawin sinna ngasi Manipur kanglipak asida maran suklai leijadaba micham chahung gi mayada hatuk pikre micham lising kaya masagi poknafam lamdam maktada masagi mayumda leijaba phangandre lambi lamjau lamhang tumhang yarek nafam ohele yumthong khuding changduna chakni fini saidangba punsi ama oina lehele hairi miyamgi khudongchanaba public transport system da MST bus amu hapsinaba thorang leire hairi Transport Department sinduna state asida ahanba oina transport driver amadi contractor singi oiba NUMIT humni gi refresher course ama ngasi hodokre common peoples ki khudongchanaba state asida public transport system da MST bus amuk hapsinaba Manipur lenga ki thorang leire haina Transport Department gi additional chief secretary Anurag Bajpai na phongdokre Imphal East District ki manung channa top dusra da leiba Institute of Driver Training and Research Center IDTRC da pangthokpa training program hodokpagi thoram aduga mari leinana additional chief secretary Anurag Bajpai na hai ngasi transport department na sinduna pangthokliba numit humni gi oiba training program asi Manipur khakta natana leba asigi oina ahanba oirangmani state asigi oina su public transport system da bus asi matam koina service tawdana lakli department ki maikaidagi bus service asi public transport ta hapna thorang leire thorang asigi manung chana driver amadi conductor singda matam gi matung ina transport system amadi anawa vehicle kaya lakliba asigi matangda refresh tawnabagi pandam da pangthokpani haina additional chief secretary na phongdokhi ngasigi thoram aduda transport director Khumanthem Daina deputy director Samson Huidrom yauna department asigi makok thongba official amadi staff singna saruk yakhi